Hujik apna chachari ba event chi maming na koi ICL Indian Combat League ko Nipan Sibo season ni wasi akoigi National Martial Arts Committee of India na sinbani ko aduga masi sana base koina Dehradun da Uttarakhand da sana zarubani akoigi Parade Ground badminton indoor stadium da akoi sanaroi se punna kano trying to chat including akoigi child fighters ko angang macha yawa ade mo yawraga mo train thoi sapane aduga akhoi se yam kanna handak se akhoi angang mayam siga kanna honadna ai su oja mong oina chhatra mayam sigi yam kanna kanu thadan na moi se aroibida honar mutungda handak se akhoi jam chawwa event amasu oiba habidi akhoi MMA fight ki akhoi main card fight ai chhatra anim su phangbu ko adu moi se mu title belt munabagi su oiba adu daida train se phajan tor mutungda haiba angang ani sisu akoina title belt se akoina capture taw phange aduga lemhoriba angang macha dagi horaga weight macha dagi horaga akoigi amateur fighters pause akoi habidi moi goal tara amaga hojigi title belt ani ga pulapna akoi train thoi mai paksa hai ta 아이디 마도 좀 리누아이 같은 경우도 마도 레스펙해서 좀 레스펙풀로에 뭐 있어도 거의 좀 레스펙은 몰라미 좀 누아이 할래도 뭐 뚱도 해나 혼나는 저기 할래 샤다 아디 미 싱kat 바이다레 미가 미망다 상닝 정락보다 거기다 싱kat 해 해레바